Yelhomi Kanabigi Anova Drab Bill the base year listing Masampun Hundragani Twigi Mahuta, listing Masampana Matoi, Wagedabani Haina, Miam give me from the water blow crane. All Manipuritan test successful police constable candidate association police constable Lovagi Sangyang Kakibadu August Pungamanga Fabagi Manunda, Handok Nabatiman Tauri. Amasung Ziri Bambu Mapung Faba District Kama Ohelu Haiba Pongzang September Amadigi Sang Singadori. Kurumjari ISTV ki pau miyeng tabiri ba pudamakpu taram oksari hauzik ngasigi maruiba pau sandok na pizari Yellow mi kanna ba anoba puturak ni ba draft bill the base year listing masampun humdragani toy weriba sigi mahuta listing masama pan yangkai ke matoi wegeda bani haina ngasi JCILPS na sinduna ILP isugi matang the AMG hola pangthok kiba miyam gi mifam na warep lokrai mifam aduda JCILPS ki convener insas BK Morang sana thoramapu amati AMU ki professor CSP Yoranjanna moderator oiki akang ai kaya gi mo loraba matungda mifam aduna punna recommendation manga lauki masigi manungda listing ma samapan humdragani toina base year oigani haibasina lamda masigi demographic imbalance nascent identity character social amasu economics ta sound akaiba pigedaba maramna Manipur ge yelhomi miyamna yabang ngamloi listing masapan yangkai gi nabe matragani panda matamdu ge chief commissioner Himat Singh na permit system muthat kibadagi lamdam masida yelhomina tabasing masing yamna sangsilakibani maramaduna base year asili sing masama pan angkai ga matoi oigedabani people convention na sakang laba scheduled tribe sing maitai pangal amasung maitai sing Manipur people ni hanya lawi adubo sem sariba bill asidadi forum sing asibu mayak sing na pande bill asimaki maming di Manipur Regulation of Non-Local Peoples Act listing anitaraga taruk yabang ngamloi local people haibasina national character ama senduna ningtau palingai matamdagi Manipur nation tama oina direct diba aikwige saktam buthak hancha hali Manipur government na non-Manipur people sing yang sinna balam da mosigi yelhomi punamak yahunduna wa tanaraba matung miyam na yaba bill ama sengwadabani Amaramda JCILPS ki convener oiramba ratan gi matakta wanted lauktuna fazin kibat thong miyamna yaning daba phongdok pagalwena na mahal thado kadabani JCILPS na miyam gi mifamasin loriba warep asi thabak to onthok na bakhona bada punna saruk yaba haina su yanaki saruk yakiba senior advocate khaidem manina Manipurda tholeba thodo wato reba ki isu sing amadi kangdu masal gi marakta khena buwakalon thorak leba wafam asi afaba lengak leitabadagini Manipur government pass togani haina hausi website thagat liba draft bill asi Manipurda sanglak pamitop singwaina basema bill ni haina lawbuda akaiba leiroi bill asi gi maming maktada yelhomi sing kanabo hai ama faba yawtaba sina adumak taksarabani phongdokhi yamna chamgare aba bill se maming dege hongna adum hairene karere Manipur Regulation of Non-Local People Act Regulation of Non-Local People Act 2016. Again, the Indigenous People Protection topic wa yaubra yaudre. Manipur people kannaba wa yaubra yaudre. Manipur ke local people kannaba wa yaubra yaudre. Non-local people singbu. Arai bolonda imai be sing khangna bolonda hai taradi. Mapandigi mi changa kadawra singudi ki sapam thapam tumpam. Kong ampam ningki jana siam na nawa adu magi bill amane aba arai bolon dhairaga mapande ke atithi changa kadorip se ekoi usop chabala kadorip se masi ke kong ampam adigi pam khara chawba titina sofa da pamna ba khara pikpana somna pamna ba imai be na pirang da pamna na ba gaile adu ki sem saba adu magi makal gi bill na Manipuri simungak senaba bilama pass togodoriba asi singtam animak namot amatu oina yanaba amadi assembly na ingtam na pass tonaba house na mapung fana kana nena from toy haina Manipur State Council CPI gi secretary Dr M Naregi Cherol amana hairi masigi mangoina na stakeholder wadiba kudimak bilasigi matang da punna phamina duna mamutana kana from toy masigi damak state legal na atuba matamda meeting kawgudabani Susanpur ki JSC ki lusingba singa state asida leidiba political party punama ke mihut kangbu unaduna wari sanana ba state government na tangai fadana singadabani hairi
Thasi ki tang kuntra da pangthoko deriba police constable recruitment ta hana sanaroi haina laukthokraba candidate amata sarup yaba yaroi haina all Manipuri test successful police constable candidate association na phongdokrai ngasi Manipur press club ta pangthokiba pawgi mifam amada association gi wangang loi MD Zahir Khan na haikibada baiba bosi fawa loi kraba matunga nam sinduna thamlaga sanaba yaroi haiba wafam asi condemn tawi August ki tang kunga manga fawa gi manungda Manipur government na mamanga sanaroi haina laukhokiba order adu handokadabani Natrabadi akan makhongjang kaya sangsin gani maduda thorakpa afa party ke director Manipur government na pugadabani loinana khongjang sangsin bada police na candidate sing fa ba madi ot naibigi thawong chathaba pen de haiki aduga Manipur gi khogi de 30 da Manipur sakana singani ne ha duna arrange tawriba khogi recruitment process asa da candidate kana gumma matana sawi ganu candidate na Nakamuna Saudi Bay Matagum Lak Laga Saudi Abata de Maduda Tolopa Missibina Punamak Masama Sana Daita Pugodovani Amadi Matipusakana Pugodovani Sena Abada Koi High Benimilis Koi Akan Mamunda recruitment process Tawdunamata Koi strongly Koi Tawi Abatapukumalokotani Maramaduna do the Tolopa Daitasa Matipusakana Pugodovani Lising ni tawag doida Manipur Police Constable lising anilaw na bagi pangthok ke bari kemen adu sahi ahum helaba matungda sanararoi haiba wafam si sarkar ge mathong huktaba thawongni masigi matang da CBI da thigat handuna senaba sing book tawgodabani haina MPP na dabi chawri ngasi MPP office ta pangthok ke pawmi sing unabada party ge president soba keran haikibada Constable lising ani gi dama candidate lising kuntradom na apply tokiba aduda yamlaba senthong kaya khonggat khrei masi asoba scandal amani Recommend asidagi Manila Singa Yamlava Sentong Kongur Krava Matunga Sanaroi Harakpasi MPP na condemn tawi Sanaroi Habigi Chap Sava Maram Sarkana Pigadavani Sarkana Niam Giwamada Satari Batavak Asigi Matanga PIL Amat Habagalwina Manipurgi Anoba Governor da Memorandum Amapisinduna Akupa Waro Singh Kangalagani Haiki 30,000 Naharon Singdagi physical efficiency pass Tonova Horaba Matamda Karapi Written test pass to Nova Honobada Krapi, Baiba pass to Nova Honobada Krapi, Unamak to Kuna Tinsilaga Yamatamda 6 billion 46 crore 15 lakh and 90,000 Sineva. Adu Manipur government di election mamangda Sumnagi Manipur Sarkana di Mediana di Sumnagi Samsamba police recruitment male listing anigi Kogi DPC do cancel Taure have Kuba. Manungna Hanzina Yangu Matamdati billion Taruki scandal never. Sigi point Sida Bakoina Huzi, Hangatar Tauxe, Matung Hukta Tabakni, Mase Munna Kanaraga, Gari Kaino Tobum Toi, Aduga Masida Chianabase, Master Chianabasi, fixed to you, responsibility, fixed to you, Aduga book to them never. Aduna Tradi, Nupi Halambasi free taba, drug Lalomas free taba, Sumba recruitment, the Katukaran free taba, Manipur Haramdagi, free land. Pur Hakatneva, and the Manipur People's Party na Haribase, CBI the Sinalaga, Yamna Kumna Tigala Matunda, Mara Labasing do, Pix the Woodabani, or the book the Woodabani. Constable Law Bagi, Aiba signing the my Palapa candidate Singi DPC Sanaroi, Inona Amu recruitment the Yagudabani Haina government, Law River Philip Manipur State Council, CPI Nakan, Yaning the Bafondo Craig, Hanagi, DPC cancel Tova Yaroi, Adumak Sana Hangadabani Haina demand Tori. DPC Kakiba Thong, their Sam Swianing the Fondo Pagalina, Matong Huktaba Thong ni High Craig. Economic blockade, Sawapani Singnabasanga Cinema Pung Taru Pava Matamda, Dimapur Lambigi Katel Manbi, Cemetery Manakta, Port Pudakpa, Truck Ama Maita Craig, Gari Adugi number na AS03AC09218, Toto from the Kudakta, Kankopi Police na, Fire Service Kalwina sanction na Pumtum Tumna, Saklang Badabadigi, Kalhore. Jiri Bambu Mapung Faba District or Hello Haiba, Jiri Miamgi Matam Kayagi Mamang de Gitaduna Lakiba, Dimanasi, Nasi Fava, Government Tashinadana, Laichokli Haina, Jiri Bam District Demand Committee Nakan Yaning the Fondo Clay, Miam Kudong Sadabakaya Mayuk Naduna, Lady Haina, Hanna, Wakalabasu, Warusin Purana Bohona Vigi Mahuta, Ngayang Haki, Taidok Tajin Togduna Laichokle, Salibata, Sigi Manunga, Jiri Bambu Mapung Faba District, when a loud Toknabagi Kongtang Lakutrabadi. September Amadegi, Hana Komtok Tuna, Lakiba Kongjang Sing Miam Galwena, Sang Sinaba, Sem Sare Heidi. Sahek Sereng, Saifal, Sambat Loop, Infalgi, Tarasuba Mapo Kuman, Taro Manipur Press Club, Tapang Chokray, Toram Adu, the Education Minister Dr. K.H. Ratan Kumar, Luki, President Toksom Sandra,
Sangnaraba Sairemba Dr. Jodasandra Sanasam Amasung Sagosem Lensian Basu Sarup Yaki Saknaraba Sandam Samasoronda Lifetime Achievement Award Pibagaloinana Nongmaitem Arun Kumar Su Ikai Kumnabu Udki Saipal Ginungsi Serul Ningchon Malairik Amasu Fonki Minister Jan Kumarna Isai Haibasi Popodegi Siva Fawada Thadok Nabayade Awaba Nungaiba Kudimakta Masiyauri Masina Punsida Pentupagi Saruk Amasu Oiri Haiki therapeutic hydrogram secretary hydrogram mana pura matamda mapumare phana masamu phana adula magi wakalunsi yamna apagi sapuina madu pura padapatin Manipur Public School Alumni Association gi ahan get together thoram ama ngarang kwalinga de leba Manipur Public School gi auditorium da pangthokre thoram maduda Secretary Education S Suman Singh Manipur Public School Alumni Association gi President Mans Maisnam Amaji Manipur Public School gi Principal Premavati Devina atwa mitung leng sing oina sarup yaki thoram ga mari lenena chief guest oina haikibada quality education ama purakna ba khona bada Alumni Association na maruiba thodang sing lahuning haiba wafam sing phongdoki LMS Law College की बैडमिंटन कोच साबग मरी लेना कंस्ट्रक्शन कमिटी की मेंबर ओइबा ओजा अमदा लालहौलुप अमना किहलपुगी मायोक्ता ngasi college asige mahairu singna wakat mifam famkre wakat mifam mari leना college student union के president kundrapom Michael na phongdoropada oza singda akia khang piduna mahairu sing larik tambagi lambi da ayat pa pibi gano education mo free zone ehlo haiki कोई लारिक से तमजनिंगी कोई छात्र मैम जी लारिक से तंब फंगदरे ओजा जी लाक्तबदगी तसेंगना कोई एजुकेशन जी फ्री जोन होहनबियो तसेंगना लोकल स्टूडेंट यूनियन की तरफदगी अखोई लाक करंबा संस्थान नो करंबा लुपना नो हाइबदो तसेंगना यंगबिरगा अखोई छात्र सिंसी लारिक तमलगा अफबा महिरुई पुथोपीबा हाइना होहनबिनाबा अखोई हाजरी Khongman Listam Director Tingba Rainbow Cable Network ki meter samaram sangba main line ngarang kakchatuna puran kre asiguma thong asi matungda amuk khana tawidana ba Rainbow Cable na appeal chawri Wangkai angom lekai ki Wall Club ki ground the Selul Tribe Meitei Sing Selul Tribe Lista Salelo haina ngasi su Women's Association for Socio-Economic Development ki thomis sing na kuthang sara henbagi khongjang sathaki committee ke joint secretary ke Bhogena Maitai na Scheduled Tribe lista chalhobana tungi yaifabu oigani dimanosi phangdio fawal lep tana khongjang sangsin khigani hairi Moidang Puktosu Scheduled Tribe Demand Committee na sinduna ngasi Moidang Po Korov Hanbagi mamang da wakam mipam sa chakre thoramadu da Moidang Po Kulen Mera Paibi Loop Youth Guidance Club Rising Star Club Amadi Recent Youth Club Kemiyo Singa Sarup Yaki Committee ke General Secretary L Lokendro Nawafung Kaya Fongdoraki Hariba lambugi protection akoy jingda kundaba yade hariba asumana maparimina tamda kundaba yade hariba nakalugudi yaudi adunani shirmutra niman nidara se gaman kanuna magi shirmutra ya tan siamaga IMP ki mai mapani ni changda regular tawani changdop changda ni hariba anisi pulagadi akoy da tanba Manipur se sidagi mate mukhana se kana se makai ni akoy pangal ogidomina PMGSY gi makada Sengmai Kendra gi manung sanna laren kabi de gitera urak fawa lambi semba hogala laga kilometer amaga makhairom laren kabi gi mafamda hundok lamlaga lamlongai sabal lomda oina sema yaning da phongdok tuna laren kabi sabal da miyam gi wakami fam sathakre mari lena bo authority na hiram sidam yang sang drabadi lambi sembagi thabak asi thingjin baga loina kendra sigi MLA boycott tawbagi khongjang sangsilagani hairi family awang thangba satal laiba lamlongai sabal haibase phawjing garga lamlongai ta sangibani hanadi lairanga bi degi laga khoi teraw haib khungang se phawram ma matungda lamlongai targa lain sik chmai phawkibani hajingna lairanga bi degi lamlongai saban je phawrga lamlongai targa lain sik chakhe teraw haib khungang se langthok piramba sinidane khoina khungang se laiba praja amo oina khoina pendaba ai sagi oina su pendo phongdok jaribse
Ministry of New and Renewables Energy na paikatpa ithai lokong pinaba amadi atay hiramda solar na ising singatpagi scheme gi matangda nomagi oiba workshop ama Navarna Sinduna Hotel Classic Grande da pangchokre thoram aduda Chief Secretary O Navakishore Navar ke General Manager AC Srivastava RVI ke Chief General Manager T Hauzai Ministry ke Scientist Tarun ICM ke Director M Ranjana Susarup Yakhi O Navakishore solar water pump set asi horsepower amada lupa lakh amagi mayada piba subsidy na sa danifu romtamak oibana lawmi singna leiba ngamloidabagi singnaba lei lawkak uraga pamasi leibada sangkiba sel handil hanbada power grid ka samna handuna mai yolabadi miyam na pamnarakani haike your beneficiaries are all individual farmers, so here there is a problem. What about the people who are using pump set for pumping of water from the ground level to the rooftop? Can they also become the beneficiary for this scheme? So you look at that possibilities also. But that is not for agricultural purposes. That is only for drinking water purposes or supply of water inside the houses. The RIMS Nurses Association and Thabak Lepagi Kongjang Natraga Atay Makal Amatagi Kongjang Sanction Bidanaba RIMS Authority na appeal tawri association na taliba demand asi fajana khanare anaba amadi miyam gi yengla Kongjang kudakta handuk piyo hairi pawgi marakta na aten break ama Lengshin birao Sarma Opticals BT Road Imphal na special offer pijabaga loina na hoduk chare lens khaktumak laigadaba scheme masi pambiba singna isagi mit kachana pa fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi lobiu nasimak lengshin birau Sarma Opticals opposite Johnson School BT Road Imphal. Compassion Care actuals the quality of your life. Commit to be fit cause your life matters. Hello Doctor. ISTV's live phone-in program based on health care enhancement will be launched on the 25th August, Thursday 2016 at 6 p.m. on ISTV Channel 2. Hurry to get health tips from the guest doctor. Make out your queries. Our telephone number 24423336. Pain relief ointment. Khwang naba, ok sikpa, tang sikpa, phu naba singbada sinaba yarba, lipsa thukna puthok saba Oza. Miyam ki nuairaba pausal mathangda domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham. Please contact 09999055302 or 09821819453. Look at these hospitality services. Assurance redefined. Diploma in Elementary Education ki sasinaba certificate paiduna Oza oinaba honaba sing mari leinaba amadi mahai lup sing na cherak PBO haina All Manipur Pre-Service Trained Teachers Association ki President Thaudam Anil Kumar na phongdokre ngasi kaksing sumnamda leiba representatives of lowest ki mitung sangna pangthokkiba pawgi mifam amada education is na sahi asigi metaraga mathoida thokkiba primary oza launabagi notification matung ina Diploma in Elementary Education asi primary oza singidamak essential qualification oire masi loikiba miyoi lising masamri marifuko taruk khaktani aduga primary oza launabagi application thajilakpadana lising masate yankhaini pass tokiba miyoi lising masamri marifu taruki manungda TET pass togdaba thabak tobagi sahi henkraba amasung thabak phangba yawkraba kayasu yawkrabani masina takpadi sasinaba certificate mayam ama yawre haibusini Secretary S.I.S. Ronalna lising intraw humdoigi April kunga humdoida pangthokiba maitai mayaki TET National Council for Teacher Education gi sana kanglon gi wangmadani haiki Association gi Assistant Secretary ke Niturani na maitai mayaki Mark
Mautragi TET ama pangthokani haibasi karamban yomgi makhadano candidate khara khaki khandune examination pangthok labadi lol kunga mapan TET pangtho hairabadi government kari khongthang lakhoi kadori DEIT gi trend tobi matam dasu maitai mayak asi compulsory subject ama oiribani maram kaya asina lol gi tongana exam tobi mathau tade SSA gi primary oza lobagi shortlist athubu matam da laukto haiki Wanghai Kendra ki manung sanba kurai thangjam laikai ki miyam the National Food Security Act ki makada pigadaba seng laikai ki agenda lamlong kai thedla laiba dukan amada yonthok lamadagi laikai ki nupi singna fare seng phabaga mari lena RK Purnima Kobi nupi amana haikibada kurai thangjam laikai ki seng ki agent Irom Pratap na miyam the pigadaba seng dukan da naron the yonthok le haibigi pau phangbadagi seng bek yangkai phagat pangamle Agent masana taukiba aran bathabak yazare adu bolaikai asida sumna seng piba ngamgadaba agent atopa ama mari leinava singna sindok piyo haiki siengi agent oiba angang asina lamlonggi tukanda sieng asi lona yonthok pirame maram aduna laikai gi ima iben mayam horakuna khangaktana sieng asi laikai gi mayam changaga akoi mayam changna phajare matik chaba agent ama खल्लगा सिंग असि प्रजा की साखुंग असि फजना मतुंग ताबता येननबा खंबियु National Food Security Act ki makhada praja singda piba polam sing kurai kendra gi MLA na rajniti sanaganu haiduna kurai local council amasung all Manipur nupi marupna sinduna khawai soi saba lekai da wakami pham chathakre miyam mi pham galwena chathakhe wakami pham aduda wangang ki bus singna NFSA gi sakthung praja singda Yogoda Budu Kurai Kendegi MLA na Kut Sangduna Saktung Matli Fair Price Shop Kurai Kendeda Hangbalate Haiki Jammu Kashmir handa pangthok kiba mangarak suba thangta Federation Kapta Kejini fu mangagi kanglupta sanagi medal lawrakraba kairak khongnang lekai digi wangba thongnau jambu Public Youth Club kairak nataramna okre thoramadu da kairak gram panchayat ki pradhan TI Sana Tumba Kanguzam Ningthemjau Salam Irabot amasung wangbagi oza amu masasu saruk yaki Sahitya Academy na Manipur University ki Manipuri Department ka punna senuna Contemporary Manipuri Fiction a Critical Assessment lising masampan mogdra lising anitara gi matang da nomagi oiba Literary Forum ama Manipur University ki court holder pangthokre pangthokiba thoram adugi matang da Manipuri Department ki Head of Department nahakpam adunana phongdorpada sahi kungi mamang da lamdam masigi ayi singna idam level sedeng larik singi mong matoga Hauziki iriba mong asiga yamna khenaba leire masigi matangda punna khangminnaba asigumba mifam masi tangai fadana pangthokpani haiki ariba upal tu dagi naken thada mana ken harkanda anoba muk chongokba adumaina anoba aiba kaya si changsil eba karamba mayon da chatliba ge haibasi nainabasi tangai fadaba lei site academy ge loina na Manipuri department na Contemporary Manipuri Fiction a Critical Assessment 1990 dagina 2010 haiba matam se thamjaraga nainanaba lakhasaba thoramni Ngarang Kumbi Kendra gi MLA SB lagi makhada 23/13 Kumbi gi polling station gi election committee sem kibaga loinana sakot thorang tawnabagi maramda Congress ki oiba asoba mifam ama Kumbi block Congress committee no sindana Kumbi bazar mantap tapang thokre thoram madu da Kendra gi MLA SB dana Lambi Tong Semnabagi Paika Leba Tabak Thoram Singh Miyam the Ningchina Kanganki Special Contractor S. Prem Sandana Hausi Kwalas Thana Ba Kumbi Bazada Paka Loba Loikre Miyam na Pien Dabale Rebasu Wakat Piyo Haiki Kumbi Kendagi MLA S. Bilagi Makada 29/13 Kumbi Gi Polling Station Gi Election Committee Sem Kibaga Lwenana Party Gi Oiba Mifam Ama Kumbi Bazar Mantra the Pangchokre Thoram Aduda MLA S. Birana Mahana Kendra Asida Sahi Mariga Tha Manga Purapada Maikai Kayada Ahong Purapangamle Kumbi dagi Itai Faubugi Lambi Semana Ba Paisa Kaitokuna Leire Wangu Tongzau dagi Sandang Kong Taba Lambi Su Atuba Matam na Semba Hauragani Haiki Ngasigi Mifam Aduda Kumbi Block Congress Committee Gi El Sekor Su Sarup Yaki Agriculture Department के वेबसाइट अमा डिपार्टमेंट असि मिनिस्टर अब्दुल नसीर ना रिलीज तौक्रे संजन थोंग लेबर डिपार्टमेंट असि ऑफिस ता पांचो की थरम अदुदा डायरेक्टर्स लुइस ngasai एडिशनल डायरेक्टर पीएस राजेंद्र सेक्रेटरीट एग्रीकल्चर डिपार्टमेंट के डेप्यूटी सेक्रेटरी एन सना टोमन सरुप याखी डिपार्टमेंट असि वेबसाइट www.agrimanipur.gov
.in release tawba tharung ka mari lenana minister na department asigi information amadi farmers sing na khangjin bada kana gada wafum kaya website asidagi phangbang ngamgani lawok macamda sinagada ba har sing haukiba sahi ani ahum masidadi marang kaina lomi sing da phangan bangamle handak sahi ke su har marang kaina pi na ba department asili farmers sing na hairak pa har khudimak phangan gani haiki khogdadi यूरिया फंगदबकी सरकार ने कंट्रोल तौरगा फार्मर सिंह पीरीबा खुदों चाब मैम से मसीगी खुदों थीब मायोकनबसी हंदक खकी नतन चाही हुमदे हार की प्रॉब्लम से लेट्रे न लौटे एनी हुजिकसु स्टॉक की प्रॉब्लम कैसु थोदोकपा कायगम फुब लेते मणिपुर की मफम अमदा फार्मर सिंह अपाम हार खायरकपद दुम खुदों चाब दुगी सोयदन फंगनी दो हार की प्रॉब्लम दी चाही अहुमुक सिटी थेंगद्रबैन खल्ले हानब कारक ताम दुख कितंग मैनेजमेंट दा सोयन खिबा दुगा स्टेट की हानगी लेरिबा सिस्टम मयाम दुदा होंदोकना बहोना बदा मतम खरदी चंखि दुगा होजिक मक्ति हारगी इशू लेतरे एमसु लमलाई हाई स्कूल यूनिट हांगदोपगल वेना एस यापबियु प्रेसिडेंट चुंखाम जैक्सन बु सेक्रेटरी जनरल खनख्रे एमसु मालोम उलौ ब्रांचु नौना सेमदोपगल वेना नांदेबम Ansan bu President Loitam Rosen bu General Secretary oina hapkre amaramda Desam Yaripo Unit Council nauna sembaga loina ke sanatwe bu President ke Romesh bu Secretary General oina khankre Akhil Bharatiya Vidyarthi Parishad Manipur gi mihut kangbu amana ngasi Manipur gi nauna Governor oiraba Nazma Heptula unaduna mahagna Manipurda lakpada taramna okre Manipur University da hojik mingsamdege sayatnaba kaya leiriba amadi mai masingi lamda leiriba kudongsa daba kaya gi matangda Governor na miyang sangbinaba taksinkhre isu asi mari lenabo authority ga tanaduna loisinaba honagani haibigi thajaba pirakhi Lesing Tragani to the Pancho Kiba, Panside Mikaldegi Hauraga Ngasi Fabigi, White Paper Ama Infal East 1 2 Amadi Zirigi, Block Development Officer Sing Alak Devasan Pam Amadi, Taukiba Tabuk Sing Adu Samjin Sajan Amata Yaudana, Asumbo report Aman Mitari Fabigi Manung the Putonaba, KCP MZ Sina Kangalakli, Lovasiga Secretary Publicities and Propaganda, Ningche Mangangi Serol Amana, Karigumba White Paper Asi Putuk Trabadi, BDO Digi Hauraga, SO AEEE, Panside Secretary, ZRS, Jila Parisat Member. Amadi Pradhan Singham Iyang Sangani Asweba Aranma Tobu Singh Hiram Amataya Chinaba Ngakpiba Tauroi Amaram the Tasgi Kungi Limidang the Infal is Block 2Gi Tongzugi Pradhan Warang Tem Ongbi Nungsiregi Yungi Tongada Tamlamba Bom Adaluba Sige Self Kanglai Misungi Manung Sana Miyamgi Kolau Amadi Apamagi Matum in a Chataki Vani Hairi Paugi Maratana Amuka Natana Break Ama Masi Awang Poki Ahanba TMT Bars Industry ni Industry asi 1993 ki December thada linkhat chekibani Saiji TMT bars asi German technology na sajabani Saiji TMT bars asi awang nungpok ki ising sitka yamna chanai aikhoina yum sajabada TMT bars asi sizinajai Saiji TMT bars sengbat sagat pa khudingmak aikhoi gi marup Unified Academy Kwakathil Bazaar Airport Road I am Sophia Warapon from Wangoi. My state rank list is 7th in the 2016. I would like to extend my heartfelt gratitude to the teachers of the Unified Academy. I am Ramon Roma. I got 10th position. For this, I would like to thank all the teachers of Unified Academy. Open heart surgery now in Manipur, only in Sky Hospital. Announcing free open heart surgery for children led by Dr. L. Sham Kishore, Chairman and Chief Cardiologist, Sky Hospital. Operation on 3rd and 4th September. OPD on 3rd September by Dr. Ajay Kaul, who has performed over 15,000 heart operations. For more details, please contact reception Sky Hospital. Atena break amagi matungda makataba pau pizari. Thasigi tangkun ngatareta pangthokadoriba saklam khongset ki mangwenena kanglai models Manipurna BJP ki executive member ngangbam Robert ka kusam naduna pisum singa masada usara kaya thakre monsoon shower model promotion hana mingthonduna kanglai models Manipurna sinuna thasigi tangkun ngatarukta fashion parade amasu pangthokani hairi numit asida ban block na singba tobigano haina founder nisikanta khostam kawami amana phongdorakle Marang numidang pung tere makarum taba matamda Marang police station manung sanba tera kongsang bi bazar makalaikai da cycle huran bani haibamioi ama laikai miyam na faraga phubudigi soklei Marang police ki team ama lagtuna kudakta Marang hospital da pukatuna like nakhi Manipur Lomi Lupki Executive Committee gi from ama irabot baban da pangthukna All India Kisan Savana lebak sinma tungna September ama da Kisan Divan Day pangthukudoriba sige sarukama oina Infal da su Lomi Singi dabi
तानब निमित पांगथोनब वारेप लौख्रे लौमी मियाम के दाबिसिंग पुथोकदुना मियाम के खोंसत अमा चतलब मतुंग जीएम होल्ड मियाम के लुसिंगबा इराबोट की थाबुम हौदोपगे थरम पांगथोकनी हाइरि लाइमना यू क्लब न सिंदुना नोमगी ओइबल लेमना लाइयमगी केम अमा क्लब असिगी कैंपस ता पांगथोकरे केम अदु दमियोय सहुम लोम लाइयंगुना हिरल अंगथक सिंग सु लेमना पीखी थवाल पुलिस कमांडो अमसुंग कुनिंथोय सुबा असम राइफल्स की कांबू अमना सोरा बाजार एरिया ता थीबु हुमगी थबक चतबदा यूपीपीके की कैडर अमा फारे पुलिस डिपार्टमेंट के पीआर के चरोल अमना फागलमियोय असिगी ममिंग आजिजुर रहमान सही कुनगतरेत अपोकपा फजुर रहमान लिलोंग सोंखाम खोंगबानदगी नि हाइरि हौजी मखाता नंग असिगी सानबगी पाउ ngasi sanamagi pauja Ziribam Higher Secondary School Playground Sathari Batraham de Suba Sandam Inunganbi Memorial Mini Boys Football Tournament ki ngasi sanakiba final match ta Cookie Sporting Club Rani Vengna PYC Paitol Bugol ani sinoda Maitiba Piduna sahi asigi winner oikre team animang na ahan ba half ki matam da goal amata sanaba ngamkhide ani suba half ki matam da Cookie Sporting Club ki Kailun amasung lalon pungna mai papge goal ani adu san khebani tournament asigi losinbigi thoramda ZEO Ziribam L Ranjit Kumar All Ziribam Sports Association के President M Brazakanta amasung donor CS Birian Susarup yaki final best player की मना Cookie Sporting Club की कायलुन ताकी Ziribam की कालिमाई मानतप तचथरी बाहुमलक सुबह के नैना सिंह मेमोरियल लेमरोल कांग टूर्नामेंट ngasi sanakhiba match ta IMA Singapore na Isel Club Dibuo Mupanjil Taramatoi Mapanda Maichiba Pikre August kunga tawtri kunga nifan pawa ponis da pangthoko dori batara manga suba All India Rio Sinkan Sito Rio Karate Championship amasung International Sito Rio Karate Championship saruk yagadaba Manipur ga sanori kuntra ga mari amasung official mari All Manipur Zendokai Karate Association na Imphal thadokre Imphal East District Football Association Sinba MK Ganandrajiki Memorial Super Division Football League Tournament Saruk Yariba Rising Athletic Union Rao Ladi Yangmam Lekai gi Sanaroi Singda uniform yanthokre thoram adu da club ki President RK Bharat Bhushan General Secretary CIS Prem Chan Roy amasung coach Mani Tombisu saruk yaki Hauji makhata na sanabagi pau boyading thozamdagi phangbigani Ngasigi sanabagi makhata pa pauda basketball Manipur University Sports Committee ki miyang makhada Department of Sports Manipur University na sinduna Kanchipur da leba University asigi basketball court ta nupa gi team manga amadi nupi gi team mari punna team mapal na saruk yaduna Manipur University Inter College Men and Women Basketball Tournament ngasi dagi haukhrabasu tournament amagi mapung phaba saktam uba phangkhide basketball gi court manungi akaiba marakta napi hauba line sing nikthi na marking tawdaba sanaru singi uniform sing manadaba VIP matam chana laktaba saruk yaroidaba college sing picture da hapsinduna match sanakhidaba mayam sing asina tournament asi laigi soidanaba loikhraga loire haiduna pangthokpa si sanaroi yonkhatpagi mahutta Manipur University na manghanaba silabra haibagi singnaba pohalle matungda thaudoksing asi nathairaga Manipurda khwaidagi wangba mahiloising amada leiba department ama oibagi tofom thokpa amani khanduna Manipurdagi afaba sanaroi sing puthokpada asoba thodang lahuningi nimin ini sathkadaba tournament asigi ngasi haudopagi thoramda Manipur University gi Dean of Student Welfare Professor N Mohilan Assistant Director of Sports Manipur University gi Dr. C.S. Pradeep Manipur University Sports Committee ki Executive Member Dr. K.S. Joychandra Thaurambapu Singh oike tournament asigi ngasi nupa masagi ahanba semi-final match ki sanakhibada Manipur University Kanchipur na Biramangon College Sawombongbu point konipal tarada maithiba piduna final sangkhre ani suba semi-final match ki sanakhibada Don Bosco College na Manipur College bu point kontra kunmanga da maithiba piduna final sangkhre Nipi masagi ahanba semi-final match ki sanagadaba team Manipur College laktabadagi Manipur University Kanchipur na walk over the final sangkhre ani suba semi-final match ki sanakhibada Biramangon College Sawombong na GP Women College bu point taramapal sinoda maithiba pigduna final sangkhre sathariba tournament asi hayeng loisan lagani loisan bagi thoramda Manipur University ki Acting Vice Chancellor Professor M. Dhaneshwar University asigi Assistant Director of Sports Dr. C.S. Pradeep Amadi Manipur University Sports Committee ki Executive Member Dr. K.S. Joychandra Thaurambapu Singh oigani
खोंगमन फुटबॉल मणिपुर की इतिहास अहानबोइना सुपर डिवीजन लीग मपाल की फोरेल सानरिसिंग यावबा टीम उपा क्यांगवे महाराज कुमार घरनेंदजित मेमोरियल सुपर डिवीजन फुटबॉल लीग टूर्नामेंट माई पाखरे ऑल मणिपुर फुटबॉल एसोसिएशन की मियंग मखादा इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन सिंधुना था की टांग कुनमाथोई की टीम तराना सरुक यातुना सथरिबा महाराज कुमार घरनेंदजित मेमोरियल सुपर डिवीजन फुटबॉल लीग टूर्नामेंट की SWC खोंगमन ग्राउंड ngasi sanaba haukiba महाराज कुमार घरनेंदजित मेमोरियल सुपर डिवीजन फुटबॉल लीग टूर्नामेंट की ngasi sanakiba ahanba मैच ता राव लाइरिंगबम लेकाई अमदी YOSC खुराई गोल अमता सनदना ड्रॉ चटखरे मैच असिदा राव खुराई की सानरोई निंगेन सोंगथांग अमदी YOSC खुराई की सानरोई सोंगथांग रोंगमई अमदी के इबोटोमदा सेंटर रेफरीना येलो कार्ड पीखी लीग असिगी अनिसुबा मैच की सानकिबदा उपा क्यांगवेना ईस्टर्न स्पोर्टिंग यूनियन वांखईबु गोल अनि अमदा माइथिबा पीखरे उपा क्यांगवेगी माइपापगी गोल अनि दु TS बोर्नाटना मैच की निफुतरुक सुबा मदी हुमफुमरी सुबा मिनिट संदुना मैच असि माइपाखिबनी माइथि औरबा ईस्टर्न स्पोर्टिंग यूनियन वांखईगी अमतंगारबा गोल दु आइस अबोइना मैच की 33 सुबा मिनिट सनखी मैच असिदसु उपा क्यांगवेगी सानरोई TS बोर्नाट एल अबोय अमदी ईस्टर्न स्पोर्टिंग यूनियन वांखईगी सानरोई TS प्रेम कुमार दा सेंटर रेफरीना येलो कार्ड पीखी सथरिबा लीग असिगी हयेंग अहानबा मैच नुंथिल पुंग अमताबदा आबा खेत्रीगांव अमदी 11 स्टार स्पोर्टिंग यूनियन अकामपाट का सानगनी अनिसुबा मैच नुंथिल पुंग अहुम ताबदा SAK युमनाम खुनौ अमदी निप्सो कैबीगा सानगनी ताइक्वांडो ऑल मणिपुर ताइक्वांडो एसोसिएशन सिंधुना खुमन लंपाक स्पोर्ट्स कॉम्प्लेक्स की नेशनल स्पोर्ट्स एकेडमी की ताइक्वांडो ट्रेनिंग हॉल दा थासी तांग 34 की सथरिबा कुनमापल सुबह मणिपुर स्टेट ताइक्वांडो चैंपियनशिप अमदी 32 सुबह गवर्नर्स ताइक्वांडो कप की ngasi पांगथोखिबा केजी 19 मखागी सब जूनियर बॉयज दा PTA की एनरोलिन केजी 3 मखागी नुपी मसागी पांगथोखिबदा UTA की बेंडी थोंगाम केजी 13 मखागी नुपी मसागी पांगथोखिबदा ISTA की एन आशाकिरन केजी 93 मखागी सब जूनियर गर्ल्स की पांगथोखिबदा NSA की RK रेसिला केजी 13 मखागी कैडेट बॉयज की पांगथोखिबदा साई RC की L बाबलू मैटे केजी 53 मखागी कैडेट बॉयज की पांगथोखिबदा NSA की TS जोय चंद्रा केजी 35 मथकी पांगथोखिबा कैडेट बॉयज दा CTI की निंगथेमसा सेलहैबा केजी 19 मखागी कैडेट गर्ल्स की पांगथोखिबदा NSA की दयाश्री केजी 58 मखागी कैडेट गर्ल्स की पांगथोखिबदा UTA की S लमगानबी केजी 58 मखागी कैडेट गर्ल्स की पांगथोखिबदा UTA की प्रियंकाना अहानबा पोजीशन ताखरे केजी 52 मखागी कैडेट बॉयज की पांगथोखिबदा NSA की Y मुकुल कैटेगरी असिगी केजी 59 मखागी सीनियर बॉयज की पांगथोखिबदा साई RC की A खागेम्बा केजी 52 मखागी सीनियर गर्ल्स की पांगथोखिबदा UTA की भीमई मोइरांगथेम केजी 93 मखागी सब जूनियर बॉयज की पांगथोखिबदा ISTA की S तोंदोनबा केजी 19 मखागी सब जूनियर बॉयज की पांगथोखिबदा साई RC की K जेनीना अहानबा पोजीशन ताखी केजी 53 मखागी सीनियर गर्ल्स की पांगथोखिबदा UTA की M सरजुबला केजी 53 मथकी सीनियर गर्ल्स की पांगथोखिबदा साई RC की KI सनाटोम्बी केजी 94 मखागी सब जूनियर बॉयज की पांगथोखिबदा NSA की दसवाना मोटिलना अहानबा पोजीशन ताखरे केजी 94 मखागी जूनियर गर्ल्स की पांगथोखिबदा NSA की N हेलेना केजी 53 मखागी सीनियर बॉयज की पांगथोखिबदा साई RC की L बिरजित केजी 40 मखागी सीनियर बॉयज की पांगथोखिबदा UTA की L ऋषिकांता केजी 43 मथकी पांगथोखिबा सीनियर बॉयज की दा UTA की एल्बर्ट युमनाम केजी 52 मखागी सीनियर गर्ल्स की पांगथोखिबदा साई RC की ओ मेमी सनुना अहानबा पोजीशन ताखरे कांग मणिपुर की नाट की ओइबा मसाना अमा ओइरिबा कांग मणिपुर दकी मांगखिदनबा अमदी मसाना असि योखल हनबगी पांडमदा मणिपुर कांग एसोसिएशन सिंधुना खाबम लाप मांडोप एलांगबम लेकाइदा कांगखुट तारा निथोइना ग्रुप मरी थोंगना खाइदोक्तुना ममांग थागी तांग कुनमा फलगी सथरिबा फुमाथोइ सुबा सार सोरसान सिंह के CSI CBE मेमोरियल लीग नॉकआउट ओपन कांग टूर्नामेंट की
ngasi sanakhiba anisuba quarter final match ta CISLKA Nambol Bambia na hok wagbagai bu Panjal Kunithoi Mapal kaptuna maithi bapiduna semi final sangkhre hayeng ahum suba quarter final match ta klasa kangkhut kaino amadi singjamai kangkhut ka sanagani Kaksing football Second Division Football League ki champion DYA Elang Khangpopina oikre District Sports Association Kaksing na sinduna association asigi playground da team marina saru yaduna chatharkiba Second Division Football League ki ngasi sanakiba aroiba match ta DYA Elang Khangpopina TYPA Sorabu goal ani amada maitiba pikre DYA Elang Khangpopi ki maipapi goal ani du Y Abusa amadi E Nilakantana match ki taramri suba amadi humputra matoi suba minute chanduna match si maipakibani maiti oraba TYPA Soragi amatangaraba goal adu MD abatapna match ki kuntra matoi suba minute sanki chatharkiba league asida DYA Elang Khangpopina match ahum sanabada point mapal phangduna ahanba position takhre TYPA Sorana match ahum sanabada point mari phangduna anisuba position takhi Bisnupur football District Sports Association Bisnupur na sinduna mini stadium Bisnupur da team tare na saru yaduna thasi ki tang tara taruk ki chathariba taruk suba dangmai majbi kabui Memorial Super Division Football League Tournament ki ngasi sanakhiba match ta FC Moirang na KPFC Kha Posang Bambu goal ahum amada maitiba pikre FC Moirangi maipapugi goal singadu sundarna match ki humpumapal suba madi humputra truk suba minita goal ani sanki atopa goal aduna L Daniel Marna match ki humputra ni suba minita sanduna match asi maipakibani maiti auraba KPFC ki amatangarba goal adu Prem Chan match ki humputra mari suba minita sanki Sathariba League asigi hayeng District Football Association Thawal na sinduna Sarangpat Mamang Lekai Polo Ground da team mangana saruk yaduna tha asigi tang tara mapal dagi sathariba Super Division Football League ki ngasi sanakiba ahanba match da Lampha Hairokna RYDO Sarangpat pu goal manga marida maitiba pikre Lampha Hairoki maipapogi goal singadu NBC Soramadi Zeldi na goal ani ani sanki atopa goal aduna L Ashazit na Sanduna match si mai paki maiti kiba RYDO Sarangpat ki goal mari adu S Sanatoy L Robert L Bijudas amadi M Jiten na sankibani Sathariba League asigi mathangi match tha asigi tang kulumdoida AFC athopam amadi Hisu Thawbalga sanagani Makata na ngasi no magi oikiba inga sagi pau phangbigani ICAR Lampel Pataki Phangba Pauda Ngasigi Khwaidagi Sakiba degree Celsius kuntra dasmik ahum Khwaidagi ingba degree Celsius kunithoi dasmik silo Nungshita yauba ising manil gisang ayukta saada matputaret nungtilda saada humpumari oiki Ngasigi nung chukide Yelhomi kanabagi anoba draft bill da base year lising masapun hundrani thoigi mahuta lising masapanya kai ma thoi oigeda bani haina miyam gi mipon wade plokre All Manipuritan Test Successful Police Constable Candidate Association na Police Constable lawbugi sangyeng kakhibadu August 15 fabagi manungda handokna demand tawri amasung Jiri Babu mapung faba district ama ohelo haiba khongjang September amadagi sangsin gadawri Ngasigidi ISTV na pijaba pau matang asida loizare miyang tabiri ba punamakpo amukahanna khurubjari